आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुवैब पाउ मुख्यमंत्री नोंगथोम बिरेन हाइरी मसागी सेंथोक लेजदब इमुंगसिंग थीदुना हिंगनबगी लंबी पीननब थबक पाइखतलगनी महुत मंत्री युमनाम ख्यामसान हाइरी इम्फाल शहर बुल्लू नानब शहर अमा ओहिननब हनबदा डिपार्टमेंट सिंग मरक्त पुन थबक तौमिनब तंगाई फदे बोर्ड ऑफ सेकेंडरी एजुकेशन मणिपुर लौब क्लास 10 की परीक्षा हयेंगदगी हौरगनी थावगी ममल हेंगतपगी मतांगदा बिरोधिस नेरांग होरकपदगी राज्य सभा की मिफम ngasi नोंगगी ओइना यैथोखी अमसुंग अफगानिस्तान तालिबान सिंगना हिदाक मना मदि पॉपी पांबी थाब थिंगख्रै मुख्यमंत्री नोंगथोम बिरेन हाइरी मसागी सेंथोक लेजदब इमुंगसिंग थीदुना इमुंग अदुगी हिंगनबगी लंबी पीननब सरकारना थबक पाइखलगनी इम्फाल की मुख्यमंत्री की सेक्रेटेरिएट ngasi पाउमिसिंग उनबमदा श्री बिरेन हाई सरकार की थबक तौबा नत्रगा एंटरप्रेन्योर ओइना थबक तौबा मियोसिंग लेतब इमुंगसिंग खंगतुना मखोइगी इमुंग अदुदा सरकार की तोगान तोगानब स्कीमसिंग मखादा सेंथोक लेब इमुंग अमा ओहिननब खोंगथांग असि लखुलकपनी मसिगिदमक राज्य सिग अपुनब सब डिवीजन हुंफुनिपान दा IAS ऑफिसर अममम लुसिंगब कमिटी सिंग सेमदुना अदुगुम मखलगी इमुंगसिंग अदु खंगदोकपा होरगनी कमिटी असिदा मफम सिंग अदुगी लोकल लीडर सिंग यावगनी महागना हाई स्टार्टअप सौक्शन की दमक हानना लुपा कोटी कुंथ्रा खागलंबदु हौजिकति लुपा कोटी चामदे हेंगतले मसिगी मथक्ता प्लानिंग डिपार्टमेंट कॉर्पस फंड नमसु थमदुना थबक सिंग असि माइ पांगना बहनरी कमिटीना असिगो मखलगी इमुंगसिंग खंदोक्तुना था अनिगी मनुंगदा रिपोर्ट अमा थागलकनबसु खंगनख्रै ADC की केयरटेकर अदुगा सिंगदगी ट्राइबल की सिलेनाउ सिंग लेबा IAS IPS हाइबो ऑफिसर सिंग सि यावबा तोंगानबा मिफम अमा याम थुना ngasi नोमिनिस द फमनी खुन की विलेज लीडर विलेज सि मयाम से अवेयरनेस तोमिनबा मथौ ताबनिना अदुगा हुजिकती वन फैमिली वन लाइवलीहुड सु लाबनिना हाइरिबा जंगल कोथोगा खोगी शिफ्टिंग करी कल्टीवेशन तौरिबा मयाम से खरा गई कंट्रोल तौबा ngamnaba ina khoi atu matanda researching gi influence people sing yauriba singduga punna phaminarga khoi action dog plan yanana ba tawre adina mai thamje मुख्यमंत्री ने मखा ताना हाई चीफ मिनिस्टर की हक्सल की तेंगमांग थौसलदा हानना लुपा लाख अनि फावगी लेमन लाइंग नब पिरंबदु हंदक पांगतुखिबा राज्य मंत्रिमंडल की वारेपमना लुपा लाख मंगा दे हेंगत हले हेल्प फॉर ऑल स्कीम की मखादा हुजिक फावबदा राज्य की खुंगंग चाहुमदा माइ पाना थबक पाइखतख्रे युमथोंग चंगदुना अनाबसिंग थिदोक्तुना लाइंगबगी थबक असि अतै लेमोरिबा खुंगंग सिंगदसु मखा ताना दमुक चटखिगनी मांगना हाई CMIST की मखादा हुजिक फावबदा राज्य की इमुंग लाख कुनमंगा लिसिंग कुनमरी हेदा कानब पीख्रे आयुष्मान भारत की मखादना इमुंग लाख अहुम मखाइदा कानबसिंग पीख्रे मुख्यमंत्री हाई प्रधानमंत्री नरेंद्र मोदी हंदक हौदोखिबा नोंगी इसिंग योक्तुना थमननब थौसलगी मखादा राज्य सिगी मफम पुमनमक्ता नोंगी इसिंग पाक्सना योक्तुना थमननब थौरांगसिंग पाइखतपा हौरे मसिगी मथक्ता हाना लेजरंबा वेटलैंड सिंग निंगथिना समजिंदुना इसिंग योक्तुना थमननबसु होनरी महागना हाई IBR यावना राज्य सिदा लेरिबा लंबी खुदिमक पाक्थोंननबा वर्क्स डिपार्टमेंट थबक पाइखलगनी महू लांगपोक थोरकपु मतमदा लंबी पिकपुन मरम मोइदुना फायर सर्विस की इसिंग टैंकी याबु गारी सिंग थौजिन बय यादब मफम क्या लेरी मरमदुना लंबी पाक्थोंन बहनबदा मियामन मतेंग पांगबिनबसु मुख्यमंत्रीना अपील तौरी लौबुक कन्बगी मतंग मुख्यमंत्री हाई इंग्लिश तरामरी की मतुंगदा लौबुकसिंगदा बिल्डिंग यावना मखल खुदिमक की संगो सागलिब पुमनमक तखाइदुना लौफमसिंग कन्ननबा कन्ब थबक पाइखलगनी मसिगिदमक जिला सिंग डेप्यूटी कमिश्नर सिंग जिला परिषद मेंबर मसुंग प्रधान सिंग यावना मिफम पांगथोक्तुना मखोई एरियादा लौबुक संगो सागलिब सिंग तखाइननबा कन्ब पाउताक पीख्रे पैडी लैंड समदि एग्रीकल्चर लैंड प्रिजर्वेशन एक्ट की मखादा प्रधान सिंह जिला परिषद की मेंबर सिंह कोई लोइना कौरगा कोई मीटिंग तौरे अदुगा डिप्यूटी कमिश्नर सिंह लेरिबा रेवेन्यू डिपार्टमेंट का टाइट अप तौरकांदा 2014 की मतुंगदा इलीगली साजलाइबा खोजलाइबा मयामसी मखोगी मथक लीगल एक्शन लौरगा एग्रीकल्चर लैंड पेडी लैंड से मपुंग फाना प्रिजर्व तौननबा अदुगी अखोई थबकटु हौननबगी वारे प्रधान सिंह अमदी ऑनरेबल कन मयाम सिंह यावना खंगनद्रे इम्फाल की खोरामन कैथल पोटफम फमलिबसिंगना
ngasi Mukhyamantri Nongthom Biren mahakki mantri singamadi BJP ki MLA singbu okpagi thormo ma pangthokre thormo da Mukhyamantri Nongthom Biren hai lalobgi irang kallinge matamda security force na nongmata kangdana mihat mipun kya satharakpa thingnana bohanabada Manipuri gi nupi singna maira sangda ahing yarektuna thengnakiba thongna singadu thoidokna thagat ningai ni adugumba ima singi thongna adu gi damak malem gi miyamna Manipuri gi nupi singbu awang ba thakte kai kumna biri ima ibel singi awabadu mahakki sarkar lakpadagi kohanma ngamne hainasu Mukhyamantri na phongdokki mahakna hai ima kaithal gi mathakta potpham phambi singi haksel gi phibam yangsinanaba health center ama hangdoknaba thorang leire kaithal asida yarn depot ama hangdoktuna phi sabi singda chad kun gi changda mamal taduna ahongmo mamanda langfangnanaba thorang paikalagani thormodu da power mantri thongam biswajit amasung mahut mantri yumnam khyamsan su sark yaki Mahut Mantri Yumnam Khyamsan na hairi Pradhan Mantri gi Smart City mangphong hanana bohanabada department singi marakta amaga mateng pangnuduna punna honaminaba tangai fade Imphal gi Thangal Bazar gi akoibada Imphal Municipal Corporation na sinduna numit tarit ni pangthokadaba Green Manipur Clean Manipur haiba lunan gi thorom hawdokladuna mantri na hai PWD Municipality Town Planning amadi atai department kaya gi marakta ningthina pau phawnadabadagi makhoi na apam mawngda thabak tawnarakpana Imphal sahar bulu nan basara ma ohinana bohanabada chawnu khudong chadaba thengnari masina maram oiduna nong khajitang chubada ising chenpham leitabadagi Imphal sahar manungda khutcham gi ising ichaw thokli Thangal Bazar ge koibada leiriba musung dukal phamleba singnasu plastic yawna amorakai sing lambi de hundokpagi hainabi toknanaba mantri na appeal tawri Thangal Bazar the Lepi, Thangal Bazar Panjak, the Lepi, Mayan, Apil Dogari, Manam, Dukan, Lushalapomatam, the Pora, Soroxi, into by Shitoraga. I did beg among the happy Ragamadu, Dugan, Tamidamagadi, Municipality, Lady, Missionary, Lokapata Sulai. I'm Shetland, Lokanas, so Imphal City Nalan by Sarkar and Ayaroi, Municipality and Ayaroi were equally responsible. Shai Sagi died to Tobio and Naikanogi, Bazar Mung, the Lady by Shino, so Apil Dogari. Manipur Pradesh Congress Committee ki tongan ba phamsing pugadaba mi tara manga gi ming lauthokre hanagi MLA Ojoy Yauna punna mi marina dolasigi senior spokesperson sing oire tabiri ba pausi Akasbani Imphal lagini Board of Secondary Education Manipur na lauba class 10 gi metric parikha hayengdagi horgani Mukhyamantri Nongthom Biren na class 10 amasung 12 ki parikha thagadaba mahiro singda yaifa paujal pirakli Parikhyasna lakpada Kendra ki Shiksha Rajya Mantri Dr. Rajkumar Ranjan na mahiroi sing yape paujal piraduna hai mahiroi sing na parikhyasi ake akhang yaudana festival ama oina khanduna yamna nungaina sarp yabiyu Nigi Mamanga, Honorable Prime Minister na Sillaga Barkha Pay Sarchar, Alida the examination da anxiety, Aduga Akibel Laitana, Madugi Mayang interaction to Parikha Festival was not Aduna, after seeing particularly 10 and 12 examination, Hagara the Satra Kudimuna Parikha Festival, Kumayu Iraka, Nasagi Waka, Changoga line, Parikha, Highline Mayanga, Algeria. Shiksha Mantri Yumnam Khyamsan su mahiroi sing yape paujal pirakli mahiroi sing na masana masabu thajabaga loinana kannu honaduna matik chaba mi amamam oiraknaba mantri na appeal tawri MLA K Robindro na su parikhyasna lakpada mahiroi sing mafamda yape paujal pirakli Rajya ki Education ki Director Laisram Nandakumar na su parikhyasna lakpada mahiroi sing yape paujal pirakli Naga Students Union Chandel na parikha thabalak mahiroi sing na masa gi school sing uniform select na bahairi parikha si niyam chumna pangthok na bohanabada mahiroi lup asina mateng pangani su hairi Intensified Mission Indradhanus 4.0 gani super round ngasiragi Imphal da hodokre mission asigi matangda immunization gi state nodal officer Dr. T Manihar Nakasbani Imphal da hai mission asigi ahanba round mamang thagi taretagi hauki amasung sahi ani phawgi manungda leiba apunba angangi chada marpunithoi cover tobungamki miron bi mamagi na chada homputra 10 ani cover tobungamki ngasidagi hauraga sayoloma chathaga doriba anishib tangkak asida angang lising amachanga marpuni panamasung miron bi mama samri tarani thoida vaccine kapthong na pandam thamli mahang hai matam amadadi manipur si vaccine kapagi sang yamna wangduna pokpada ngariba angang sibagi sang yamna nemduna mana kaya phangki adubu hojikti covid laishit laibidagi vaccine kapagi sang khanghan hanthakre vaccination की coverage से जामना नेम बा
aduna improve tawna nambai damakta koina IMI 4.0 na koigi angang sing natraga miron bising da koigi full immunization tawdaba kangbu sing to madugi coverage tawba adungba mission makalamani aduga stage ahum thona lei first round ji koina March ki tang 3 te ge horaga numit 3 niyam tawgre aduga je April ki tang 3 digi numit 3 niyam mu second phase gi tawgani aduga ahum suba phase na May ki tang ani degi numit 3 ni chumna tawgani aduna sigumba mission asida koigi angang sing natraga miron binipi singna saruk yabiyo haina ina thamje Manipura ngasi mioi taret nong COVID-19 positive oiki positive oibagi sang chad anini haksal bibha ke serolomada hai haribu matamasida laina asna nabami ahum nab phaglakhi masi tharga nab phaglapki sang chada marputra nipan dasmik mari anini haujik active case nipumanga lairi Gari masa thawbada helmet uptabasing phagatpagi thabak rajya sigi mafum kya da leptana shathari ngasi Thawal district police amasung jila sigi district traffic control police na punna khusam natuna yaripok lamkhai da helmet uptabasing phagatuna fine 10 kremasung helmet leiraga uphan bagi tribe amasu chathakre mafam da mathok toramba traffic control police ki inspector amana khogi pawmi da hai mukhyamantri na akan ba poktak pirakpadagi helmet uptabasing phagatpagi drive asi hena kansin mamong da chatharakpani Lau singu mantri thongam biswajit na lau panu matamda urea har marangkaina phangangani hana phongdokhibo apamadubo Manipur lawmi lupna thagat pa phongdorakli lawphom kanana ba lairiba aina siningthina chanhanduna rajya sigi law ubaya ba lawphom sing kanana basu lupasina thokpa cherol amada taksilakli Petroleum ki potok sing yauna nongmada sangdaba yadro polam sing maman wangklapagi matangda yaningdaba phongdoktuna Thawal District Congress Committee na sinduna ngasi Thawal athopamda wakat mipuma pangtokre wakat mipuma da MLA Okram Surya Kumar su sarkyaki Sombong District Congress Committee na sinduna yumnam kunogdosu ngasi wakat mipuma pangtokre Akasvani Imphal gi pau tabiri Thawgi maman hengatpagi matangda birodi singna irang horkpadagi Rajya Sabha gi mifam ngasi nomagi oina yaithokki Sabha gi mifam anirak yaithoklaba matungda nungtil pung ani da Sabha gi mifam amuk horkpadasu birodi sadasya singna wapamasig matangda makha tana khongjang changsilaki Congress Trinamool Congress Left DMK masung atai sadasya kamarum na wapamasig matangda Sabha gi weltam na changsilaki sarang na bamarakta Deputy Chairman na Sabha gi mifam makha chatna bohana bada yada badagi ngasi nomagi oina mifam yaithokki Afghanistan Taliban singna hidak managi polam singamadi popi pambi thaba tingkre masigi mathakta hidak mana yauna nisha oina siznabi yaba polam sing lebak adu puthok pusin tawduna satpada su athing bathamkre ningsingba yai Afghanistan asi malamni manungda khwaidagi yamna kani puthokpa lamdamni kha thangba Afghanistan da kani pambi lokoma tamasida Taliban gi machin chapa misak amana hai kani loklam balawmi sing jela thamgani masung makhogi kani sing adu mai thaduna manghangani Taliban singi khongthang asibu maikei kaya dagi thagat narakli Kendra ki Haksal Mantri Mansukh Mandavia ngasi New Delhi dagi ambulance kunthra humdoi lamthakre ambulance singa dugi manungda tarani thoina advanced life support yawbuni duga ambulance kunna basic life support yawbuni ambulance singa du International Federation of Red Cross amasung Red Crescent Society na capitalized kamari lainan pibani Information masung Broadcasting Mantri Anurag Thakur ngasi New Delhi da Broadcast Seva Portal hodokre thormada da wangang da mantri na hai sarkar na anawu makal ge technology ke asijina duna hena transparency lehna na bohanari portal sina Pradhan Mantri Narendra Modi gi mantra minimum government maximum governance sai wakaloladu mapung phan bad chaunu mateng oiragani Laibag asida hujik pawbar COVID ki vaccine dose ko ti sama maripumari lak homputara hena kapkre Haksal Mantraloy gi pawna hai laina asida gi naw paglak pisang sada marputara ni pan dasmik tare taruk yaure hauki pung konmari da laina asna naw mioi lising tara homdoi hena naw paglaki hauki pung konmari da mioi chamapan hena nawna COVID-19 positive oiki hujik laiba asida COVID ki active case lising tara ni thoi chawnga marputara tare lairi aroibada marweo paw amohanna Mukhyamantri Nongthamun Biren Hairi masagi syanthok lejadaba imung sing tiduna hingnanabagi lambi pinanaba thabak paikhalagani Mahut Mantri Yumnam Khyamsan Hairi Imphal saharbu lu nanba saharama ohinanaba hanabada department sing marakta punna thabak tawminaba tangai phade Board of Secondary Education Manipur lawa class 10 gi parikha hayengdagi horagani Thawgi maman hengalakpagi matangda birodi singna irang horkpadagi Rajya Sabha gi mifam ngasi nomgi oina yaithokki amasung Afghanistan Taliban singna hidak mana amadi popi pambi thaba tingkre paulojare
꯫